October ahumbu Cotu separation day haina lauthokuna NH to the Puntara Ganitho shutdown Togadori. Thasiki ahumbu Kangpokida based of Committee on Tribal Unity Cotu separation day haina Lauthorpagaloina Numit Asigi Ayuk Pung Taruktagi Nuntin Pung Taruk Papa Puntara Nithogi Oina National Highway to Imphal Dimapur Lambi Pering the total shutdown Togani Haire. Hiram asigi matang dengan si Cotu gi maikai gi ebe serol ama Hourakhre serol asita me hum 2023 degi Hourakhre bakang masel gi Erang asi hojik sahi hum fasila ka daure hai baga loinena Erang asi gi teksak hana gi chief minister amasung Rajya Sabha gi MP na pugata bani haina su maral sirakli loinena Erang asi thorok degi tha koding gi hum sebe numit Cotu na Erang asi gi manung de laikhidraba mkhoi gi miyoi sing bu thawna phaba amasung nungsiraba masin manau sing haina Ningsing Thorum Sing Pangtok na lagli, Makoina Kuki Zomi Lambu non tribal group sing na kopsil lakwadi ngak thok na ho na rambani hari. Thasi ga hum na pangtok ka separation day gi Thorum asina India la ngak ta Kuki Zo Purup asi mangjong na masing yamba mitay purup ta gi tongan tari hai bese amu hana ningsing halagani hai baga loina Thorum asi pangtok ni ngai manung da lalun itik mahi masing tambagi thap Thorum pung na magthingjin gani hai Manipuri sing gi purup ani gi playground na te RK Jenta separate administration amasung greater Nagaland pambasing na makhoi gi purup sing na namna khundaba state sing da sat khiba yagani haina prime minister da ei baserum pisen kre Manipur sing gi purup ani gi playground na te haira dan greater Nagaland pambasing makhoi gi purup na namna khundaba state sat khiba yagani adu kari gumba separate administration pambasing na su makhoi gi purup na masing yamna khundaba state sat khiba yagani haibu wafam asi hai hobagi sabsaba matam oire haina prime minister Narendra Modi da aiba serol ama pisen kre hairi serol asi social activist ama su liba Imphal gi Moirang khom kaithel leiba regional director North East State Rope Skipping Federation of India gi regional director RK Jentana mamang thagi taraga tarita prime minister da serol adu pisen ki bani hairi magna prime minister da pisen ki ba serol asi matang da ngasi pause asi unabada mahak na hai Manipur da hojik national highway number 2 amasung 37 Purup ani gi miyoi sing na free movement tawba ya handana ba thingjinduna thamlakli aduga naga purup singi mangjin thaba lup oirbe United Naga Council UNC nasu naga tabam from sing da handak trade embargo wi khungjing changsil lo yaw khi hairaduna Manipuri assisting gi purup ani sigi playground na te haine phongdoraki national highway sing da hojik oirbe phem asigi matang dam hakna ai ba serol asi mamang thagi taraga tarita thaki bani serol adu prime minister gi office na September kungni te Fangkhre hairaduna serol asigi matungin bathabuk torum sing lokhat pa hore haina su phongdorali loina mahakna prime minister iduna pi gi serol asigi matang da mari ne wafum sing phongdok pina ba khaurang na ngairi amasung ngasi phawde paukhum amata phangri hairi laiminrak liba sing gi purup Anina Manipuri asi makhoi gi pokna phum lamtam ni haiduna nungsidraba amasung khandrabadi state asida demand tawduna langduna leibagi mhota purup sing asina tawriba demand sing asiga mari leina makhoi purup sing na namna taba state sing da chatlaga leiruda badi haina su phongdorakli RK Jentana makata na hai Manipuri asi tongan tongan purup kuntraga taruk rom na khundamina state amani state asi ingtapna amasung tangdu laitana lehenba pami lengak Laibak asi prime minister na su Manipur da lemindak liba singi purup ani na torok liba demand sing makata na tawdana ba akan bathabuk lokat piyu Manipur da buffer zone thambiganu laibak asi da satna riba logi wangmada kanagumba sing na thabuk satarak liba di makhoi gi mathakta kan be action lokat piyu May 2023 gi Churasanpur rom tagi Hourakhre bakanglup ki Erang asina Churasanpur gi khumujamba maitai laikai gi yum lising kaya manghan khrem thawduk adu sena mi sing hojik phabu phangdriba asi logi matung ina farga chairak piyu IDP sing buhana gi masangi yum sing da hanjil hanbiu Manipur ba husa gi film da ingtapa hanjilak na ba prime minister ga mari lene bu wafam sing phongdok pi dana lokhat phongthok pa tabuk sing lokhat riba kari gi haina so hanglakhi loina nam hang mamang thagi taraga tarita prime minister de address tawduna pisin ki ba serul aduga mari lene ba tabuk sing lokhat na ba tha asi kunga manga da home ministry da kangan kre haina so phongdorak le haire Police na miyoi ani rescue tawre lupa lakh tara gi demand da phajinduna lilong dolai thapi gi ngagi farm da thamlamba miyoi ani ngasi police na rescue tawre hairi adu thawdo ase sena bani haibe lilong sangum sang septu karong dagi MD Sultan Ahmad Kauba na ama waithau part area dagi fare mangon da double barrel gi maru manga recover tawre hairi ki halaga laukiba Mahindra Thar recover tawre Assam dagi lakpa mi ahum dagi ki halaga laukiba Jeep Mahindra Thar AS 26 F0870 ngasi police na lilong usoi pokpi dagi recover tawre hairi thawdo kasi ga mari leirena hojik lilong hangam thabi da leiba lilong yangbi dagi MD Ijaz Ahmad chahi kunga mapansu heroin gram sani gani phum doi ga konana fare hairi sahi amlaklaba hal sing asina makhoi gi damak puling changna tawriba thaugal sing khakta phangbana te makhoi di khunai asigi mayon sembada haktengnana saruk yaribani haina governor AK Balana phungdokre wafam asing asi Imphal hotel gi sangai hold pangthokiba international day of older
persons 2025 ki thorom da athoi mithungin oina sar yar dun phungdo ki bani thorom ko mari len governor hai sahi amlak la bahal man sing gi losing amasung makhoi ga sagun rak pa experts experiencing ngasi chu hojik samdang ngai leitraba miyam gi lansing oiri makhoi na imung manung khaktana tana phurup sing bunung si chanan leimina na ba amasung sokot mai kai lamjing li haina so hal sing bu sing tha ki amrom the governor na hojik matam dan ha sing na logda ba thodang sing mek sing na paladun hai kari gumba ngasi gi na harol sing gi pangal thona amasung anobo polam puthokpa ge wakhal asiga sahi yamna ba mioi sing gi losing amata oina punsin nar badi ma pangal kala fima mo helakpa ngamdana aikhoina mayuk nar bi khudong sa da ba sing amasung malem gi oina suma thau tari ba sing ko khan bangam gani kana gum amada tengbang polam pi ba de gi hal oira ba sing bu ikai khumna bi ba amasung makhoi gi punsi mahing masak thokna lehen ba de hena sumba thabuk ni haiki manipur da amata oina sa khon hanna ba amasung hena ma pangan kan ma furup masel gi marak ta amala oimin na ba gi saktam sagat min ba hotna minasi Philippines ta magnitude 6.9 yau na hakibi yohana miyoi humfuga mapom lom Fangkhre samayang kai hena soga panangkhre Philippines ki Brians Island ta leiba Cebu province ta magnitude 6.9 yau na hakibi yohana miyoi humfuga mapon rom sian ki bagaloina miyoi samayang kai hena soga panangkhre hai akan be yohadu na maram oiduna province adu da leiba building kaya ning khai ki bagaloina na thong kaya su ning khai duna miyam gi chathok sasin da sauna akai be pire kilometer taralu na hakibi yoha aduna tsunami thokhan be yawagi akibadi yaw ki de hairi ngarang ge atheng bada hakibi yoha aduna city aduga mai amasung water supply gi thapuk singda sauna akai pikre sayola se typhoon builoi gi saitheng ne mi kun gi matakta sian krabo matung da ngarang haki be yohana laibak asida muke hena wa mayuk nalle yuwa ha badu da khudung thiba mayuk naraba sing adu Philippines ki khwaiji gi chawbu ithat amagi manung chaliba Brians Island gi bego degni ayam bani official sing na phongdo ki bede yuwa aduna sauna manga ta thokan bagal loina na sibagi sang hengalakpagi oithokpa lai haki local authority ne medical experience leiraba volunteer sing da sok apan nanglaba mi sing bu mating pangnaba apil su tawki yuaduna maram oiduna city adugi lambi sing sekhai kibaga loina thong kaya ning khai kibagi mafam adugi emergency service ta sauna khudong chahan re hairi island adu ta leiba power line sing mathong lep kibana miyam da sauna wa mayung hale hairi San Remigio gi municipality authority na thamla power amada Sanari cherekte yuwa harakti mi kullom asuk apan nangki hari national police amasung fire service ki mi kan ba amasung tengbang pipa ki thapuk sathari hari ngasi numidang wayam dasu after shock oina magnitude 4.7 yauna yuha amuk haduna miyam da mi pai thawai ba poknan ki magnitude 4.7 yauna amuk han na yuha ki ba adu da asuk apan amadi misi minagi pauti leite sahi tarani thui mamang dasu central Philippines ta yuha ha ki ba da gi mi lesing taruk ki mathakta sian khrabani Southeast Asian archipelago asi planet asi gi manung da khwaidagi khudong thian ba mafam sing oibaga loinana sahi amada lising amagi mathakta yuwa habagi akiba mayuk na Philippines asi su ring of fire gi saruk amada leibaga loinana South America da Russia gi far east power da leiriba mai gi singjau sing park sana leiba mafam sing ga samnai Geneva da Muhammad Yunus lenga ke mayuk da awami lig ki thomi sing na khongjang sanction khre United Nations Human Rights Council gi humpuso ba mifam satharingi awabali ki thawmi singna Geneva gi Brokon chair da Bangladesh ki interim chief Muhammad Yunus ki mayuk to khongjing chengsin khre Muhammad Yunus na lusing ba interim lenga ki makha da Bangladesh ta mi bigi raj khongaw na le hai bigi maral sire dun awami lig ki thawmi singna khongjing chengsin ki bani khongjing adu da Bangladesh ki hamna ki prime minister Sheikh Hasina na phoni ko thang da khongjing chengsil liba miyam da wangang ki Muhammad Yunus na lusing ba Bangladesh ki interim lenga na maral leije da misam sing hat pa nupi angang da na tabari chachat pa mi pha du na manghan ba lana kes pansin ba yaw na tongan tongan mu maral ke asile da khongjing loising adu na lenga ki mayuk ta khongjing chengsin ki khongjing loising adu na Muhammad Yunus interim lenga ki lusing bu oibada gi mafam tadok na ba demand tau ki ba ga loina na mangon da piri ba Nobel Peace Prize handok han ga tabni hai bu kholau ke asu lauki khongjing loising adu na terrorist Yunus amasung Yunus phamthadu haibu kholau kaya lauki ba ga loina na mi hap Yunus haina thaba plate casting pai dun khongjing chengsin ki khongjing loising adu na Bangladesh semgat lam ba leikhidaba Bangan Bantu Sheikh Mujibur Rahman Saugat pa kholau kaya laubaga loina malem gi miyam na Muhammad Yunus boycott tabgadabani haiba demand kaya su tawki Geneva da pang aduga mathangi update asisu kanglai pa kya pon kholau du dir khuchage ngasi Burma da Kuki Zomi ama military army khud ta laikhidre hari sajik tampak manang ta Kuki singi mopta additional SP Sanden gi gari su amang ata thokre haina kanglai pa kya pon kholau na update tabiri